इस फी असिदी ओंथोंनसु फजख्रेदा मफम मसिदा कमदौना लेरमलिबनो फी असे इचम चंब फीदी ओइरमलरोय मसिबु इलमलिबु नुपीदो इना कैराग यामना खुनबा निंगथौ मचा नुपीगुंबा अमा सोइदना ओइरमगनी आई मपु तानबा लावरगे हो कना कना लेगे मसीदा तारमलिबा फी असिगी मपुना तारबदी अमुक्ता थोकपिराओ हो कना कना लेगे फी सिगी मपु अमुक्ता थोकपिराओ कनामतसु खुमलक्त्रे फी असिगी मपुदु स्वाय अनकपदा लेरमलरोय फी से अइनो ओइन युमदा पुख्रगे हयेंग करिगुम्बा मपुना थिरकलगा हेक पिथोख्रगा लोरे हे नुपा नंगना खुल्लगा पुखिबा फी अदुगी मपु आइनी फी अदु नंग अइंगोंदा सिनौ ए नंग कनानो आई निंगथौगी मचानुपीनी आई हाक खक्ता नतना आईगी इनाव नुपी सिंगुसु फट्रबा हिंसाबी अमना मित्रंग सिजनदुना फाजिंदुना थमख्रे नहाकना खुनखिबा फी अदु यावद्रबदी आईगी इनाव नुपी सिंगी मनाक्ता यौबा ngamlaroi aduna aigi phido pibiro ओ नंग निंगथौगी मचानुपी ओइरे हिंगचाबी अदुना मित्रंग सिजनदुना नहाकी ननाव नुपी सिंगबु फाजिंदुना थमलिबा मफम अदु कदाइदनो हायो हिंसाबीदुना आईगी इनाव सिंगबु फाजिंदुना थमलिबा मफमदु हाइबुंग हाइबा अतिया खेतना वांगलबा चिंगदोलदुगी मतोंदनी आईगी इनाव सिंगदी हिंसाबी अदुगी मायोक्ता कैसु तौबा ngamloi हिंसाबी अदुगी मरमदा मुन्ना खंगबदी आई खक्तनी आईगी इनाव सिंगबु थादोकपदा मतेंग तौबिरबदी यामना नुंगाइजगनी निंगथौ मचानुपी सिंग अदुबु अइना सोइदना हिंसाबी अदुगी मखुत्तगी कनगनी हक्चांग से चोक्थबना याद्रे अइना लाग्लिबसे फनदी यामना सांगले अकोइबदा चिंजाव अवांगबसु अमत उदे इस अइ इथंत थीबा ओइररोय हेक थेंगनाबा अमदा हंगबना फरनी हो तादा करीगुम्बा अमत हंजगे हायो हायो करी लेरे इनाव हाइबुंग हाइबा अवांग चिंग अदुबु कदाइदा लेगे तादना अमुक्ता ताकपीबा ए करी वानो नि इनाव इबुंगा नंगना हारिदुबो मदुगी चिंगदु थीरुनु चलहैदे नंगना मदुदा करीगुम्बा चलुबा थोकलबदी हिंगना सोन हलकलरोय करी वानो तादना हाइबिरिबदुबो
ꯑꯩꯗꯤ ꯃꯐꯝꯗꯨꯗ ꯆꯠꯇꯕ ꯌꯥꯗꯦ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯆꯤꯡ ꯑꯗꯨꯗ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯕꯅꯤ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯁꯤꯖꯤꯟꯅꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯆꯤꯡꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯅꯪꯕꯨꯁꯨ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯆꯥꯊꯣꯛꯄꯤꯈ꯭ꯔꯒꯅꯤ ꯆꯠꯂꯨꯅꯨ ꯏꯕꯨꯡꯉꯣ ꯆꯠꯂꯨꯅꯨ ꯇꯥꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯊꯣꯛꯂꯛꯄꯅꯤ ꯑꯩ ꯃꯈꯣꯏꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯂꯝꯕꯤ ꯇꯥꯛꯂꯒꯦ ꯅꯪꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯆꯨꯝꯅ ꯆꯠꯂꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯂꯝꯕꯤ ꯑꯣꯏꯒꯅꯤ ꯃꯗꯨꯗ ꯌꯦꯠꯂꯣꯝ ꯄꯥꯡꯅ ꯆꯠꯄ ꯂꯝꯕꯤ ꯑꯃ ꯊꯦꯡꯅꯒꯅꯤ ꯃꯗꯨꯗ ꯅꯣꯡꯃꯒꯤ ꯂꯝꯕꯤ ꯑꯃꯒ ꯆꯠꯀꯅꯤ ꯃꯗꯨꯗ ꯅꯪ ꯍꯩꯕꯨꯡ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨ ꯎꯔꯛꯀꯅꯤ ꯆꯤꯡꯗꯨ ꯎꯕ ꯈꯛꯇꯔ ꯏꯌꯥꯝꯕ ꯆꯤꯡꯗꯨ ꯌꯧꯕꯗ ꯃꯇꯝ ꯀꯌꯥꯝ ꯆꯪꯒꯅꯤ ꯑꯩꯅ ꯈꯪꯕ ꯂꯝꯕꯤꯗꯤ ꯆꯤꯡ ꯑꯗꯨ ꯐꯥꯎꯕ ꯎꯕ ꯈꯛꯇꯅꯤ ꯆꯤꯡꯗꯨ ꯌꯧꯕ ꯐꯥꯎꯕꯗꯤ ꯑꯩꯗꯤ ꯆꯠꯇ꯭ꯔꯤꯀꯣ ꯐꯔꯦ ꯇꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯦ ꯑꯩ ꯑꯍꯤꯡꯁꯤꯃ ꯃꯐꯝꯁꯤꯗ ꯑꯣꯏꯅ ꯂꯦꯛꯂꯒꯦ ꯃꯁꯤꯗ ꯍꯧꯔꯤꯕ ꯎꯖꯥꯎꯁꯤꯒꯤ ꯃꯈꯥꯗ ꯑꯣꯏꯅ ꯄꯣꯊꯥꯔꯒꯦ ꯑꯩꯅ ꯋꯥꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯊꯤꯔꯛꯂꯤꯕ ꯍꯩꯕꯨꯡ ꯆꯤꯡꯗꯨ ꯍꯧꯖꯤꯛꯇꯤ ꯎꯔꯦꯗꯅ ꯆꯤꯡ ꯑꯁꯤꯕꯨ ꯌꯧꯔꯕꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯕ ꯉꯝꯂꯒꯅꯤ ꯉꯥꯏꯈꯣ ꯑꯩꯅ ꯍꯔꯥꯎꯔꯤꯕꯁꯤ ꯃꯔꯝ ꯆꯥꯗꯦ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗ ꯂꯩꯕ ꯆꯤꯡꯅꯤ ꯆꯤꯡ ꯑꯁꯤ ꯌꯧꯅꯕ ꯆꯠꯄꯗ ꯆꯥꯎꯈ꯭ꯔꯕ ꯎꯃꯪ ꯑꯁꯤ ꯂꯥꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯎꯃꯪꯁꯤ ꯑꯩꯅ ꯀꯔꯝꯅ ꯂꯥꯟꯒꯅꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯤꯡꯗꯨ ꯀꯟꯗꯕ ꯌꯥꯗꯦ ꯑꯩ ꯎꯃꯪ ꯑꯁꯤ ꯐꯥꯎꯔꯒ ꯆꯠꯇꯕ ꯌꯥꯗꯦ ꯏꯁ ꯑꯩꯅ ꯎꯃꯪꯁꯤ ꯐꯥꯎꯔꯒ ꯂꯥꯛꯂꯤꯕꯁꯦ ꯐꯅꯗꯤ ꯌꯥꯝꯅ ꯁꯥꯡꯂꯦ ꯑꯁꯨꯛꯄ ꯎꯃꯪꯁꯤꯗ ꯑꯩꯕꯨ ꯁꯥꯍꯤꯡ ꯆꯥꯕ ꯁꯥꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯍꯤꯡꯂꯣꯏꯁꯦ
ꯑꯩꯅ ꯃꯤꯅꯝ ꯅꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯂꯥꯛꯂꯦꯗꯅ ꯅꯨꯄꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯔꯤꯁꯨ ꯎꯁꯤꯠꯇꯅ ꯅꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯎꯃꯪ ꯑꯁꯤ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯅꯪ ꯎꯃꯪ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯒꯣꯀꯥ ꯀꯧꯕ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯥ ꯍꯥ? ꯏꯁ, ꯑꯩꯗꯤ ꯍꯤꯡꯆꯥꯕ ꯑꯃ ꯑꯣꯛꯅꯔꯦꯗꯅ ꯃꯍꯥꯛꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈꯤꯕ ꯇꯥꯔꯦ. ꯀꯔꯤꯅꯣ ꯑꯩꯅ ꯈꯨꯝꯒꯗꯧꯔꯤꯕꯁꯦ? ꯈꯨꯝꯃꯨ ꯅꯨꯄꯥ, ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ. ꯍꯦ ꯍꯤꯡꯆꯥꯕ, ꯑꯩꯅ ꯅꯍꯥꯛꯀꯤ ꯎꯃꯪ ꯑꯁꯤ ꯐꯥꯎꯔꯒ ꯂꯥꯛꯂꯤꯕꯁꯦ ꯂꯥꯛꯅꯤꯡꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ. ꯍꯤꯡꯆꯥꯕ, ꯅꯈꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ, ꯍꯦꯟꯅ ꯀꯟꯕ ꯃꯤ ꯀꯥꯡꯂꯨꯞ ꯑꯃ ꯂꯩ. ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯂꯤꯁꯤꯡꯅ ꯈꯨꯖꯣꯛ ꯑꯣꯏꯗꯨꯅ ꯎꯃꯪ ꯑꯁꯤ ꯐꯥꯎꯔꯒ ꯂꯥꯛꯀꯗꯧꯔꯤ. ꯃꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯎꯃꯪ ꯑꯁꯤꯗ ꯁꯥ ꯉꯥ ꯑꯃꯗꯤ ꯍꯤꯡꯆꯥꯕꯅꯆꯤꯡꯕ ꯑꯃꯠꯇ ꯂꯩꯍꯟꯒꯅꯨ ꯍꯥꯏꯅ ꯄꯥꯎ ꯍꯥꯟꯅ ꯄꯤꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯔꯛꯂꯤꯕꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯃꯈꯣꯏ ꯂꯥꯛꯆꯁꯅꯨ. ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ. ꯃꯈꯣꯏꯕꯨ ꯑꯩꯅ ꯈꯣꯡꯄꯥꯛꯅ ꯅꯦꯠꯈꯥꯏꯗꯨꯅ ꯍꯥꯠꯀꯅꯤ. ꯍꯥꯏꯅꯨ ꯍꯤꯡꯆꯥꯕ, ꯅꯪ ꯃꯈꯣꯏꯒꯤ ꯄꯥꯡꯒꯜ ꯈꯪꯗ꯭ꯔꯤ. ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯥꯡꯕꯨꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯪꯕꯨ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨꯁꯨ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯦ. ꯑꯩꯒ ꯅꯪꯒ ꯊꯦꯡꯅꯈꯤꯕꯒꯤ ꯋꯥꯔꯤ ꯑꯁꯦ ꯃꯈꯣꯏꯗꯗꯤ ꯈꯪꯍꯟꯒꯅꯨꯀꯣ. ꯍꯣꯏ, ꯈꯪꯍꯜꯂꯣꯏ. ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯑꯃꯗꯤ ꯌꯥꯕ ꯇꯥꯕ. ꯀꯔꯤ ꯋꯥꯅꯣ? ꯍꯥꯏꯌꯨ ꯇꯥꯁꯤ. ꯅꯪ ꯑꯩꯕꯨ ꯄꯨꯔꯒ ꯑꯥꯗꯒꯤ ꯎꯔꯤꯕ ꯍꯩꯕꯨꯡ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤ ꯐꯥꯎꯕ ꯊꯤꯜꯂꯝꯃꯨ. ꯃꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯑꯀꯟꯕꯁꯤꯡ ꯑꯗꯨꯗ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯂꯔꯣꯏ. ꯅꯪꯅ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯊꯥꯞꯄ ꯃꯐꯝꯗ ꯂꯩꯕ ꯆꯤꯡꯅꯤ. ꯍꯤꯡꯆꯥꯕ ꯐꯥꯎꯕꯅ ꯄꯥꯛ ꯍꯦꯛ ꯌꯧꯕ ꯉꯝꯗꯕ ꯃꯐꯝꯅꯤ. ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯆꯤꯡ ꯑꯁꯤ ꯇꯝꯅ ꯄꯨꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯠꯇꯦ. ꯑꯩ ꯃꯗꯨ ꯍꯥꯏꯕ ꯅꯠꯇꯦ. ꯐꯔꯦ, ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩ ꯅꯪꯕꯨ ꯆꯤꯡ ꯑꯁꯤ ꯇꯥꯅ ꯄꯨꯔꯒꯦ. ꯂꯥꯛꯑꯣ, ꯑꯩꯒꯤ ꯂꯦꯡꯕꯥꯟ ꯑꯁꯤꯗ ꯇꯣꯡꯂꯣ ꯂꯥꯛꯑꯣ. ꯅꯪꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯒꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯑꯩꯅ ꯊꯤꯜꯂꯕꯅꯤ. ꯅꯍꯥꯛꯁꯨ ꯑꯩꯉꯣꯟꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯀꯥꯎꯒꯅꯨ. ꯑꯩꯒꯤ ꯃꯔꯝꯗ ꯑꯀꯟꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯒꯅꯨ. ꯍꯣꯏ, ꯑꯩ ꯃꯈꯣꯏꯗ ꯅꯪꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ. ꯅꯪ ꯃꯗꯨꯒꯤꯗꯃꯛ ꯋꯥꯒꯅꯨ. ꯁ꯭ꯋꯥꯏ ꯃꯐꯝꯁꯤꯗꯤ ꯃꯤ ꯑꯃꯠꯇ ꯇꯥꯕꯁꯨ ꯎꯗꯦ. ꯑꯩꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤ ꯀꯗꯥꯏꯗ ꯂꯦꯛꯀꯅꯤ?
ꯑꯣ, ꯑꯁꯤꯗ ꯌꯨꯝ ꯑꯃꯗꯤ ꯂꯩꯔꯤ. ꯑꯣ, ꯀꯅꯥ ꯂꯩꯒꯦ? ꯍꯣꯏ, ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ? ꯏꯁ, ꯃꯁꯤꯗꯤ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤꯗ. ꯏꯁ, ꯑꯩꯗꯤ ꯀꯝꯗꯧꯅꯤ? ꯍꯧꯖꯤꯛꯇꯤ ꯆꯦꯟꯕꯁꯨ ꯌꯥꯔꯔꯣꯏ. ꯍꯦ ꯅꯨꯄꯥ, ꯅꯪ ꯀꯔꯤ ꯄꯥꯝꯃꯤ? ꯅꯪ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ? ꯑꯩ ꯃꯔꯨꯞ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ. ꯁ꯭ꯋꯥꯏꯗ ꯃꯤ ꯀꯅꯥꯁꯨ ꯇꯥꯕ ꯎꯗꯦ. ꯃꯐꯝꯁꯤꯗ ꯑꯩ ꯑꯍꯤꯡ ꯑꯃꯇꯪ ꯂꯦꯛꯆꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ. ꯅꯪ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯅꯪ ꯌꯥꯕ ꯇꯥꯕ. ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧ ꯍꯥꯏꯔꯕꯁꯨ ꯑꯩ ꯇꯧꯖꯒꯦ. ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯔꯣꯏ. ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯥꯏꯔꯒꯦ. ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯅꯨꯄꯥ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ. ꯅꯪꯒꯤ ꯊꯕꯛ ꯄꯤꯔꯒꯦ. ꯅꯨꯄꯥ, ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ. ꯅꯪꯒꯤ ꯊꯕꯛ ꯄꯤꯔꯒꯦ. ꯌꯦꯡꯉꯣ ꯅꯨꯄꯥ, ꯃꯁꯤꯒꯤ ꯎꯇꯣꯡ ꯑꯁꯤ ꯂꯧ. ꯑꯗꯨꯒ ꯃꯥꯡꯗ ꯎꯔꯤꯕ ꯄꯥꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯎꯇꯣꯡ ꯑꯁꯤꯅ ꯂꯣꯏꯅ ꯁꯤꯠꯇꯣꯛꯎ. ꯑꯗꯨꯒ ꯄꯥꯠꯇ ꯂꯩꯕ ꯉꯥ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯐꯥꯔꯒ ꯄꯨꯔꯛꯑꯣ. ꯏꯁ, ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕ ꯊꯕꯛꯂꯥ?